Hello mayam Chak Alemba sinane kainoma semsi Chak sumaina lemba tarsu Langthokpiganu ayingba chajikni hai khallagane Langthokpiganu aina semdriba potse mayam su semaga chaba yagane ba yamna hawbani adugi damaktane asigi se ata atakpa jam chengi ata atakpado adugi do samos ahumlom hapai mathau tai aduga aigi ngasigi chak se khaitangdi yame khara likhangadabani adumapodum aina semkhibado mayamda dum video se share torage jamgi ata se aina samos ahum khak laure adugagi akhoi inchang thongbada maroi marang hapado adumaina chapchana haptoini jainkhang so haptoini jira maroi morok loi purama suna chapchana haptoine ba machu do phajahandoine ba aigi maroi marang hapa diba jisu loina maroi marang te yaudre loina khali oire morok ti khitang sana chamba chabado pamba horen sandagi snack sabada saga loina na si jamina doine ba adugi aina morok se samosa hum hape adugi damakta asigi pose sabagi damata beson changane ba beson khara gak changani aduga gi changane ba asiga leire mayam aduga aina thum hapauda bado thum do sida leire thum je mayam na maru oi ko thum hapta ba yade aduga asi pot puna makse asigi siga hapchalaga takhai dori ne ba ada aigi chak se khatang di yam khara likhan ga dabane ba aisu ahan ba se manina gyan minam ta de adu chak jam ga karida nungai te haira ga di myam mixi tak pari yam nungai te ba bag phakalaga khoi pose haidi dhakan ga se sumaina kam khalak tai tawre ba yam nungai te aduna ne chak se khara likhan ba chak khatang likna tauna takpi bana phai ko aduga aina ghi du su hapsale jengu se ai asigi jam tak ko se loi hapson doine ba aduga aigi takada ba patra se ase pik than khyo du nai ngon tak pada yam nungai te yam khudong cha de mayam aduna ai ki na sune pungtoi hendra ba khatang dum toi halaga dumai tawduna tawna ai sem khare ba ko adugi do sigi siga pot ma ngasagi machan ga loi pura ma hejale aduga gi thaw hingba khara haire ko thaw hingba si khatang lik khare ba khitang yamna haigadabani do mathang sembadadi phajana hairani aduga gi ising ju khara li ko ising ju khatang yamna hapgadabani adu mayam aina haidune ba takpa yadre ba pose pik thanman bagi takpa yadre ba adu ma poi tam tawdana ne mixi se up down tawga tam tawdana taktana budi khatang budi dum kuphan dabadi yade sumai obadi yade aina huji ta ibase asi su pauri abane chak se phajana toidre ba asi phajana chak se toihan gadabne ba powder sagadabne ba ado toidra su aina takpado kira boko pokhaira kadra aina khalubada kire mapazo duty chakhibaga ichani ga aiga akoi humda leibani na pokhaina ga tauraga di aina thawai do wasalakpa aduga gi mayam asigi beson hapaga ne amkaga su ising khetang hapaga takkadabne ba ada aidi takhaudre asigi ata chak atakpa sigane beson hapaga sumaina dum okhaira ga aduga gi rang da hapaga tawbane ba ada ising je khara hape sumaina aduga ne asigi se phajana takhaira ga di amuka hena kai mafon tagadabane ba adugi do ki na takhaudre abane sumaina beson se sumaina okhaira ga aduga gi rang da hapaga dum ai gi hujiki kurkuri semdoine ba khumya ba ai se adu dum semna bagi talabi dum tawkhale sumaina leire ngse takpa sathina nungai te ko saki napaga aduga gi jam atakpagi napaduga ani do punjana gi dana takpa se sathina nungai te ado mayamna tawbigadaba aina semi se sumaina sembigadaba leiraga ti chak to khaitang lighan biu ko chak liaga di takpa do khudong saga drain khalli rang su leite ko asigi se angangi furi leirapagi rang ne ba aduga aina asigi rang siga aina takhiba pose asigi hapsalle akoi munina video se loram banina kadom de kamaina video se lobira mi ba khangdre ado khang se aigi khang phajabi se puthore aigi khang se chahi 13 suraba khang ni sijina ba sathina nungai amanba potse magun yam lei habado adumangni aigi khang se toise asigi khang se thongba hinjang sune aduki matik haure haitare ado aigi khang se uraga mayamna su dum comment torokani khang do phengdok piro kaina aina facebook ta ka dum video upload to base khang se mo le khang do phengdu kaina mayam haireba ado I kaisum khallu dre ina ngasi phajana taktana sidi brush na ka kok treba ko thang na khotna tawdana ta ga su amuk hinjang thongrang ka su maki mafam siga dum hanjal laba dana kaya ni takkani miyam akhoi di ising isu problem leibani na ne aduna dum
sizinari manung motraga lorena adugagi aina sengkibada sumaina thadarini mayam aise heitabagi su tawrini dugi mathakta songkaga mo aina semiba pose beson watleba beson je khaitang yamna hapkadabneba da ahanbagi tawbanina thadaba phawa heitre mayam yonguse adugai beson wakibagi pose kungdabado adunasu yamong ama ita tadreba ko adumapu asigi pose krem lawdo adu oyeba sana budi dum sabada budi dum hawba krem lawge ne sabada budi dum hawreba aduido siga leire adugagi asina anishuba nte asi ahum suba hawropaneba ahum subagi sidi yam phajare asi hijeina beson khara hapsalleba ko aduga hawbani cha hawru hawra ato mana bara mo kare ade jo hawre ha da ba wow mayam ai tawba haire asigi je kaino humbra asiga soi je kaino humbra beson walamba duga beson do katang ka ma hapse lagai na muk tawbane ba beson da hapa bane kungena poto yes mai tare wow kurkuri hawba loire yam icha chaw pagi kana ba kai do sini se makada niom thada re makada ani tallibona na icha chaw pagi kana ba do sini ado mayang asi di nana na mobile le thau asi di nungsa khara thoi ai na blanket macha si ma sujaruba ado nungsa ju thokpi raktre nong tarak tore aduna thaibong maru sing do ina sigi ka ma che si sumai toroga dum phau bane ba nungsa ju thokpi raktre nong tar tharak tore si besi che asu bani na semba kurkuri se kung lao bane ba se lao pek lao bane ba ada sida khara kar lai asini mayam Chak Alemba Langthokpiganu sumaina kurkuri semba ya bani snacks ki type da horen sanda da chak amaga sida tawra chabada khari gi matik hawani mayam adami ngasi gi video se swai dum lo shalage